Hi ma'am, ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛ COVID-19ꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯛꯇꯛꯅꯅ ꯆꯠꯊꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯅꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈꯤꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯗꯣꯝꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯗ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯅ ꯈꯪꯗꯨꯅ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩ ꯁꯦꯝꯖꯕ ꯅꯠꯆꯗꯦ꯫ ꯀꯅꯥꯒꯨꯝꯕꯤ ꯈꯪꯖꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯤꯇꯪ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯪꯖꯕ ꯈꯔ ꯑꯁꯤ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯋꯥꯍꯩ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯏꯅ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯄ ꯍꯧꯖꯔꯛꯂꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯋꯦꯕꯁꯥꯏꯠ ꯁꯔꯆ ꯇꯧꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗ ꯆꯪꯕꯤꯔꯣ꯫ ꯖꯒꯥ ꯑꯗꯨ ꯑꯩꯗꯤ ꯑꯣꯄꯦꯔꯥ ꯃꯤꯅꯤꯗ ꯆꯪꯖꯔꯒꯦ꯫ ꯑꯣꯄꯦꯔꯥ ꯃꯤꯅꯤ ꯆꯪꯖꯕ ꯃꯇꯨꯡꯗ ꯁꯔꯆ ꯕꯣꯛꯁꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ www.gov.in ꯃꯃꯥꯡꯗ www.cowin ꯁꯨꯃꯥꯏꯅ ꯇꯧꯔꯒ .gov.in ꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯦꯖ ꯑꯃ ꯊꯣꯛꯂꯛꯑꯅꯤ꯫ ꯄꯦꯖꯁꯤꯗ ꯊꯣꯛꯂꯛꯏꯕꯁꯤ ꯋꯦꯕꯁꯥꯏꯠ ꯄꯦꯖ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ꯫ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯀꯔꯝꯕꯗ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯣꯋꯤꯟ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯐꯣꯜꯗꯔꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯗ ꯄꯦꯖ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ꯫ ꯄꯦꯖ ꯑꯃ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯒꯗꯒꯦ ꯍꯥꯏꯕ ꯖꯒꯥ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯀꯤ ꯂꯣꯒꯣ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯦ꯫ ꯁꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯂꯩꯔꯦ꯫ ꯁꯤꯒꯤ ꯃꯈꯥꯗ ꯃꯌꯥꯏꯋꯥꯏꯗ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯕꯥꯔ ꯑꯃꯗ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇꯔ ꯑꯣꯔ ꯁꯥꯏꯟ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯑꯣꯏꯅ ꯊꯥꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯗꯣꯝꯅ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯏꯐꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯏꯐꯝꯁꯤꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯕꯤꯔꯣ꯫ ꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯏꯔꯕ ꯃꯇꯨꯡꯗ ꯒꯦꯠ OTPꯅ ꯂꯩꯔꯤꯕ ꯃꯈꯥꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕꯥꯔꯗ ꯏꯔꯤꯕ ꯒꯦꯠ OTPꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯥꯏꯕꯤꯔꯣ꯫ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯈꯤꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯅꯕꯒꯤ OTP ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯅꯤ꯫ ꯍꯥꯏꯔꯤꯕ OTP ꯅꯝꯐꯝ ꯖꯒꯥ ꯑꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯅꯝꯃꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯚꯦꯔꯤꯐꯥꯏ ꯑꯦꯟ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯚꯦꯔꯤꯐꯥꯏ ꯑꯦꯟ ꯄ꯭ꯔꯣꯁꯦꯁꯇ ꯆꯪꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯦꯖ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ꯫ ꯄꯦꯖꯁꯤꯗ ꯑꯗꯣꯝꯒꯤ ꯗꯤꯇꯦꯜ ꯂꯣꯏ ꯊꯣꯛꯂꯅꯤ꯫ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜ ꯑꯅ ꯊꯥꯔꯛꯑꯅꯤ꯫ ꯁꯤꯗ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁꯤꯗ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯑꯔꯣꯏꯕ ꯗꯤꯖꯤꯠ ꯃꯔꯤꯗꯨꯃ ꯃꯐꯝꯁꯤꯗ ꯌꯥꯎꯔꯛꯑꯒꯅꯤ꯫ ꯃꯐꯝꯁꯤꯗ ꯌꯥꯎꯔꯛꯑ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯄꯤꯔꯛꯑꯣ꯫ ꯆꯤꯡꯈꯠꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯗꯣꯁ 1 ꯍꯥꯏꯗꯤ ꯀꯔꯝꯕ ꯗꯣꯁꯅꯣ, ꯁꯦꯀꯦꯟ ꯗꯣꯁꯔ ꯐꯥꯔꯁ ꯗꯣꯁꯔ ꯀꯥꯞꯈ꯭ꯔꯤꯕꯗꯣ ꯍꯥꯏꯕꯗꯨ ꯃꯈꯥꯒꯤꯁꯤꯗ ꯊꯥꯔꯒꯅꯤ꯫ ꯁꯤ ꯊꯥꯔꯤꯕ ꯗꯣꯁꯇꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯩꯈꯣꯏ ꯔꯦꯛꯇꯦꯡꯒꯜ ꯑꯣꯏꯅ
ꯀꯣꯏꯁꯜꯂꯒ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯅ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯑꯗꯣꯝꯅ ꯇꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯗꯣꯁꯀꯤ ꯑꯣꯏꯔꯒꯅ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯗ ꯆꯪꯕꯤꯒꯗꯕꯅꯤ ꯑꯗꯨ ꯁꯤꯗꯤ ꯁꯦꯀꯦꯟ ꯗꯣꯁꯀꯤ ꯀꯥꯞꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯐꯥꯔꯁ ꯗꯣꯁꯀꯤꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅ ꯐꯥꯔꯁ ꯗꯣꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯃꯈꯥꯗ ꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯅ ꯊꯥꯔꯤꯕ ꯖꯒꯥꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯗꯤꯚꯥꯏꯁꯇꯨꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕꯒꯤ ꯑꯣꯞꯁꯟ ꯑꯃ ꯊꯣꯛꯂꯛꯒꯅꯤ ꯑꯗꯨꯗ ꯑꯣꯄꯟ ꯍꯥꯏꯁꯤꯅ ꯑꯣꯄꯟ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯗꯤꯇꯦꯜ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯍꯥꯟꯅ ꯇꯧꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯗꯥꯎꯟꯂꯣꯗꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯗꯥꯎꯟꯂꯣꯗꯁꯤꯗ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯐꯝ ꯑꯗꯨꯝ ꯐꯥꯏꯜ ꯃꯦꯅꯦꯖꯔꯗ ꯆꯪꯉ ꯃꯇꯨꯡꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯅ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ PDF ꯐꯥꯏꯜꯗ ꯃꯗꯨꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ PDF ꯐꯥꯏꯜꯅꯤꯅ PDF ꯐꯥꯏꯜ ꯍꯥꯡꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯑꯃ ꯍꯦꯛꯇ ꯑꯣꯞꯁꯟꯗ ꯇꯤꯛ ꯇꯧꯕꯤꯔꯣ ꯇꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯑꯗꯨꯝ ꯑꯣꯄꯟ ꯇꯧꯖꯔꯛꯑꯅꯤ ꯁꯤꯗ ꯑꯗꯣꯝꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯁꯤꯗ ꯑꯣꯄꯟ ꯇꯧꯔꯛꯑꯦ ꯑꯣꯄꯟ ꯇꯧꯔꯛꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯃꯃꯤꯡ ꯃꯊꯥ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯃꯥꯒꯤ ꯀꯥꯞꯈꯤꯕ ꯇꯥꯔꯤꯛ ꯆꯍꯤ ꯃꯇꯥꯡ ꯂꯣꯏ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯑꯗꯣꯝꯅ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯔꯒ ꯏꯁꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯂꯝꯕꯤ ꯂꯝꯒꯥꯡ ꯆꯠꯄ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯣꯀꯨꯃꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯎ ꯑꯃ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯚꯦꯛꯁꯤꯅꯦꯁꯟ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯍꯛꯆꯥꯡ ꯐꯅ ꯑꯃꯗꯤ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯩꯈꯣই ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯑꯩꯈꯣই ꯋꯥꯈꯜ ꯃꯥꯟꯅꯅ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯗꯤ ꯚꯦꯛꯁꯤꯅꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯥꯎꯟꯂꯣꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯃꯇꯨꯡꯗꯁꯨ ꯑꯗꯣꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯦꯝꯗꯨꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ